Yumsakaisa Nimit Kudingi, Khunganggi Thouramgi Aroibada Sandokjaba, Khunjasing na hangbirakpa Wahang Singi Paokhum pibagi Thouramda, Ngasigi expert oina aikoigi studio da lengshinduna leibiriba, Krisi Vigyan Kendra Thaubalda, Farm Manager oina Thaupubiriba, Dr. Waikhom Jiten Singh, expert pu ahanba maktada, Khunganggi Thouramgi maikaidagi Thouram nokchari. Ngasigi Wahang Paokhumgi Thouram ashi hongdokchanabagidamagta aikoina thamjakiba mobile number da text message ki kuthangda thabirakpa Wahangsing mathang oina lokhatchagi. Ahan boyna lokhatchariba si Saiton Laitan Pokpidagi Moirangthem Rajesorna thabirakpani Nachan Wahangsing pathokchagi. Khunganggi Thouram pubiriba Taton amadi ichemabu ahanba maktada nanauna khurumjeri. Taton nanaugi champra pambi khara thajabani. Hauzik mapan satpa loikiduna mahai panba horakle adubu taton awabadi hairiba panbata hauriba mahaising ase ngangsillaga pumduna yamna kele asumna loina kendringai sida matau karamna kari upai tauraga masidagi kanba ngamgadage haibadu matang nanauda takpiraklagadi onthokna nungaijagani haina thambirakli haijagi yani akoigi haira singsi makoina mapal saraga tam aba matungsida kienbasi natural thinning haidina masagi paliba mapan khudimak tu loinabak mahi oiba ngamoidoba aduna maram oidina natural thinning haidina process ama lei sigi makhada kienbo oibe haribasi da moong da kienbo oiragadi aikoi kadoge hai kansida masa amadagi natraga maikei amadagi paktakna loina kienba nataba mayamdagi maraktagi adum khandana kielakani adu natragana atopa maramsingda hormonal imbalance na kienbe yai ko then bacterial infection natragana fungal infection na kienbe yai adu mahi chupa makhalgi tinsingna mahi chupda gi maram oidna kienbsu maduna samprana kienana bagi maram sidi yam leikre ko adu ngasai natural training na kienbo oiragadi masi toidona nungsa thibiga no haidna haijage maramdi kaigno katab loina paktakna kienbagi moong nataba marak sum salaga hena kungba jagadagi kien kibu oiragadi masi kenham thopagi kienbani ko aduga karigumba koigi masi koina hormonal imbalance kumba karigumba leibadagi kienbo itaragadi koina pambigi hormonal imbalance tu ngakthokna naba LVO gaina leiko koigi growth regulator da ko LVO hariba ida makhalasi ml kun ising liter mangagi sangda yalaga kapibada kanaba leigani adu natre hargana koigi bacterial natragana fungal infection na kienbo oiragadi masi koigi copper oxychloride 50% WP gumbasi gram ni phu ising liter 30 gi sang chiti yan piraga kapibada kanagani aduga karigumba koigi tinkupsing akoigi kaksingumba kabagi mami urabako kaksing yam kargadi madu tin leire aduga tinsingdana makoi mahi supakanda hani riu haidana koigi koigumba athum posing thadu adun maram oireraga ngasagi kanusi champra panba kuidusi kienbe yayako sugumbagi case tingumba kigumba leibagi case ubiragadi time tuksam 5% si gram mangagi packet masa da laiko suma packet masa na ising liter trauma da yalaga kapthupi bakanda kana bigani aduna masagi aina panjakriba oibe yaba kienbagi maram singsigi maraktagi karamba oibe yabagi habdu yengbi deraga panjakribi dak singsigi maraktagi ama kapthupi hoidna thamjagi Khunganggi Thouramgi Wahang Paokhumgi phampham langda lengshinbiriba taton amadi ichemabu ikai khumna sabaga loinana ikok nonjeri taton nanaugi ingkholda morok faidom khara thasai panba hore khutki tang muk sangle adubu laibak thibadi morok singdugi marakta hutpa yamna yaurakle masidagi karam tauna kalhogadagi haibadu takpiraklagadi yamna nungai jagani haina phongdok pirakliba si thongju boroi makhongdagi mexwang ni taton haijage yani koigi morok sina magi tamba matung makoigi haijing phadringi maraksida tin gumba mana hutlaga koigi manungda hanjangna kienbagi maongse masi akoina helicopter almijera koba til makhala makhak lei hariba tin se atop topa mahi marung sin su taiko ado hariba tin sina maram oitna akoigi kanusi kienana bi maram siam oigali aduna masidagi ngakthokna na bai khoina season da ba yabasi koigi organic oiba moongda verticillium lecani haidna
organism ama lay haiba organism se khoi vertica gan lai ko trade name da moisu ml manga dagina ml taret ising liter khuding da yalaga ko natre hargana khoi masi khoina hida kap tabida haiba til sing ki mapi sing si phadok na ba ko melon fly trap kana lai ko melon fly trap se magi crop ki height to dagi saurang na phut amuk wang khatna thetpi ba aduga yamna pak chauba jaga oiragati amaga si phut niphum lapna halaga adumaina thetpiragati hariba tinbi sing tin mapi sing si phadokidana tin si morok te attack tawroi aduga aikoina phangiba organic nataba rasayan yoiba tilha dindak singi manung da hairagadi chloranthanili pro 18.5% SC dala ibse masi kudamoina koigi ju decision adigi coragen gana mayamna yam tuin haiba idak makhal tuni ko moji ml ahum ising liter tramma gi changdi yalaga kapthopi bidasu hairiba kanu singstagi til singstagi phagani aduga ahan bagi hi gi idakse kapkhraga su ngasai trap sima yanba sima diam phai maramdi hidaki mayak lora kanda amuk tin sina lakadabadu ngasai tin mapi sing to phadokina na ba sumai thamjake ahum suboina lokachariba wahangasi thangadagi bijoy tongbramna hangbirakpani taton nanawgi pungdon pambi ahum mari hauzabani haujik mapan saba hore mamang chahidasu pungdon ayamba manungda hangumba tin makhana machangduna chaba ya hankhide adubu kumsidi mapal saba matam asidagi hauraga kari tawhoba yabage haibadu tatona sugaina muktang takpira o haiduna fongdokpirakli aikogi pungdol natragana akogi kanu singta hainau hai makhal singta haitare ko masida fruit fly haidna til makhal namakha koigi moisina tammakpadagina koigi marble size muk chawra poisida maptin mapi singsina marum koksalamaga hansingsi macha ola aga akoina haisina mulakui tanja swaida hannoina yawba aduna aikoina sabada yadabagi posi yam twin thui sugumba thenariba khudong sadabsidagi ngakthokna nabagi dongtadi aikoina fruit fly trap hadi haigi akoigi khoi phananaba trap haidna malai hairiba fruit fly trap singsi aikoigi pungthol natragana hainau singduda haira singda yanbiraga phadokpiba ganda yam kanai aduga fruit fly trap sin natabada akoigi methyl eugenol haidna ida makhalama sulai masi sudum seasonai tawbudadi masi akoigi non target organism haibdi akoina pamiba phaningi ba tinlu nataba til makhal atopa singsu yamna phabana maramoidna yam kan encourage ti tawningde adu tangai badana fruit fly traps fangagadi fruit fly traps sinabiu aduga phangdragadi methyl eugenol sinabiraga tin mapi singsi phadok pada hairiba khudong chatabsidagi ngakthopungam hena thamjagi lengsin biriba expert pu ahanba maktada khurumjari haiduna fongdok pirakliba si hairoktagi noyon sanani hawai kalandri faidom ama thaseri mamang chahidadi mana ngakta oiki mahaidi hamchatnaba khara panki handakti awabadu thengnadanaba takpiraklagadi punsigi kauzaroi haiduna noyon sanana fongdok pirakli aikoi hawai kalandri natragana atopa mahi marung singsida manana helaga mahi yaudabasi akoina mapungoina hairaganda nahounaba haidna aikoigi londa haiba potu soidun oigane nei khalle nahounabagi mapungoiba oiba yaba maramsi karino hairagadi aikoigi nitrogen henba then atopa amana potash ki sang watpa aduna ngasai ki nitrogen ka henne helaba mafum oiragadi aikoina maduda piriba nitrogen gi sangsi handana pibiba masangani then atopa ama ngasai ki kalandri pambi singdugi mana gi matai singdu kangsan baraga kai se amutang ningsang biu mamang seida tawkibdo ko adumaina mamana gi matai thangba saruk singsi kangsan bana singba singsi akoi thengna biragadi madu potash wa le habsima soiduna confirm tawdurine aduna maina pambi sida potash watpadagi natragana nitrogen henbadagi thokpasi khoina kadogada hakanda nitrogen helaga sumadu balance ta thamba yananaba aikoina potash masi spray toba da kanaba fangi potash spray tongna gidong da aikoina muriate of potash haiba har makhalsi aikoina ising liter 30 da gram sama yalaga kapi bi yai aduga tawbada di moisi khoi ga doga kanda pambi na subsan bada yam kuina sange aduna hojik objecti anoba technology jing develop tor pona maram oidna thuna instead yam atubada result fangba potash kapna na potash mahi ko pontip kana la app ko aduna pontip harisi ml kun manga ising liter 35 da yan bi de haraga maduda
sticker ml mangadang hapiraga kapthok piragadi thengnabiriba khudong chadabsidagi kanba ngamgani haidana ithamjagi mathangda lokhatchariba asina Kasar Bontarapur Soibam Lerak Pukriya Choba Mapandagi Soibam Chandrakumar na hangbirakpa wahangsingni haibiyani Tatonamadi Ichemagi Mafamda Ahanbada Nanau Soibam Chandrakumar na khurumjakibani wahang kharasu hangjakibani Desi Karon Nong Chubadagi Fanayamna Yumyada Chongkhalakle Taton Hayeng Fazana Phagalakpa Matangda Hekta Manasingsi Mahut Tinna Chathorakpa Masidagi Kannabagi upai amatang haibirak-lagadi nungaijagani haiduna ahanba wahangda thambirakle yani haijage inaugi kanosi desi karol asi ekoina karot hairaga khangnaba kano makhaldu soidna oigani maro makhaldu soidna oigani masida manada mahut hutpasi pli bital haidna til makhalam ka machudu muri tawba aduga phadra kapaga phan chongba til makhalam khaklei madugi tinduna chathokpa soidna oigadra haidna khanjei ko adugumba til makhaldu oiragadi aikoina Biberia basiana haiba microorganism amakhaklei hariba microorganism se koina trade name da basiwell ga kaina suphangi ko aduna basiwell hariba hidang makhal si koi milliliter marphu ising liter 30 da yalaga kapthokbiba aduga natre haragana thiamethoxam 25% ECC koigi gram manga ising liter 30 da yalaga kapthokbibadasu hariba inaugi khudong sadaba sidagi kanmangamgani haidna thamjage Chandrakumar gi ani shuba wahangda thambirakle basina sebot kumra kharasu phajana hogarlakle hauzik phawbadi tin tadri yamna panabagi tin tadanabagi kari hidak chaigani madumatang takpiraklagadi yamna nungaijagani haiduna ani shuba wahangda thambirakli sebot pambida songkhalakpada ngari basi tin tadanaba kari tawgadagi haibasi tin tadanabagi di ekoi ida kapkhiroi ko maptam sida ekoina tawbu yabasi mangonda magi mari chatnanabagi mafamsing mong tana sembiba ko aduna singbasing si tawbibaga loina hayeng tillu taraiba tillu karma makhalgi tilnu haidu yenga kai koi kapiba hidak makhalsing thabi gadabani natna ekoina blindly ekoi hidak thabasima koi thabiroi aduga sebot kumba makhalgi pambi singsi ekoina khara hena pananaba haitare ko female flowers induced on na female flower khara hena yamna lakna nabgi dangtadi ekoigi thipon 39 SC aidna lai ko masi ekoigi trend name da Israel gan lai si ml tara ising liter 30 gi sang dang yalaga kapthokpi bukanda koigi female flower singsi khara hena pandana mahi khara yamna pangani aduga hayeng palaba matamda sebot pambi du ge koigi magi tangai phatna horiba pambi du yamna ama ani yumda songkhalapagi moong oiragadi chanti chanyong ko odwai natre haragana yumge koibida phangiba koigi napi singbi koigi injang napi sembagi pathapung thabagi compost kumba leibiragadi koigi madu pambi gi makhong singsita hapiu ko loina na hairiba singsi hawkarba matungda hayeng mahi palamdai ma palakpa tanja adwaida growth regulator amasung koigi pambi gi machinjak makhal khara punna yauba micromac kana hida makhal sing lai aduna micromac kumbasi ml milliliter nipu ising liter 30 gi sang di yan biraga kapthopiba matamda mahi hen sumgani haidna thamjage mathangda lokhatchariba sina kwa kaitheldagi oinam Chandramani na hangbirakpa wahangsingni Akashvani Imphal gi Khunganggi Thouram gi maruoiba thau pubiribising amadi lengshin biriba expert pu ahanba maktada ikai khumnaba uchabaga loinana wahang amatang hangjari haiduna ahanbada thambirakli madudi chahi 30 mukki mamangdagi aihakna yamna pamjana thakhiba haipal pambi ama chahi kharagi tungda mapung marai fazana pharaktuna hairit muk chauba hairit ka masak chap manaba mahai taramuk haipal gi makhongda yomaga palakpadagi ahanba panba maman pharaba hai ama heklaga inil leiba leibak leikup marakta akuppa maru mayamdu totsellaga thamki matam kharagi tungda pambi taramuk fazana haurakpadagi pambi singadu pungkak chawraklaba tung ingkolgi mafam chabada pambi ahum lingthok horaga ataidi aiga khangna chanaba singda pithok chakre hanagi haipal pambi do
khara ngamtharap tawna haurambadagi masa mareng sum phandorakpaga loinana tutharakpadagi chahi 10 mukki mamangda yanthatkhare nauna lingthok hauba pambi ahumdugi manungda amadi chahi ahum sigi manungda handakna mahai phajana panbasu heli chara sembadadi mai paktre kamdauraga mai pakani haiduna thambirakli Wahang sida hairit kumba haibasina ngasagi madugi haidu karamba hainu haibiduma chapchaba amadi ai khangba ngamdre adubu ngasagi masaksu hairit mali aduga makhongda yomna pali ga haiba wahai singdu dagi lauksanjaraga di madu charangna hairit oiramgadra nei khanjei ado hairit kumba makhalgi pambi singsigi koina chara sembirigi hairagadi mahisi mamun phana mullaba mahising kudamoina uchi kumbagi gumbanaga hanna saba horaba adurgadi moisi mamun phana mullaba ni to khangaduri sugumba pambi singsidagi koigi mahisingsi khaidokpiraga maru singsi lobiraba aduga maru si lobiraba matungsida aikoina masigi maru singsi ising jana brong brong sawna sawallaba ising amasi tapna sum ingtharapatuna koigi khut luppa yawagi chang swai phauba ingthanbiraba masi sarangna koigi celsius degree 15 gumba ta admai tani asembadi 500 degree Paokhum phugani thoigumba hai sabagi sangsi adugumba lumbu saba isingduda koigi hairiba marubusi minute 10 gumba tingbiraba karigino hakanda mangonda leiramba koigi sit dormancy haidana maton thokpa ngamdadana leibagi problem se masidagi ngakthokna nabidamtani masigi posi tawbirabaga minute 10 muksi tingbiraba matungda ningthina chara semna nabidamukta semlaba phaidom singsida marudu hunbiragadi aduga masagi soidana ma haugani masigi marusi hunbiba kanda ikoine ningsingbigedabasi mafamdu ising tungaga leibadi yade tunghanbiba yade tawbadadi inil dum lengdana lehenbiba aduga jaga du khara wa moiba jaga dai aduga nushadi dare mu yehenbi yadaba aduna masi khwaidagi phaba magi chara semnanagi khwaidagi phaba mafamsi mase koigi greenhouse kumbagi manungda sembibana khwaidagi phai aduga hairiba marudagi thabasi natragasu ikoina tawbuyaba topasi moisi stem cutting haidana koigi masaka aga masaka pasi kamai tawgadiga kanta sahi ani natraga ahumgumba suraba masa singse masi kakpire haraga ikoigi magi kaaba masa singdugi maning thangba saruk singdu ikoigi root promoting hormone sing leiko root promoting hormone singdu haipet taibira aduduga aigi thagaduriba khaw machagumba natragana kanoda phaidom da oragasu phaidom du ki leibak singdu da natraga khaw da atopa kanugumba amana yochai gumba amana yunga haipet ururu umthopiraga asagi kanodu injan biba karigino hakanda ngasagi aina root promoting hormone tairakibadu leibak ta kilong nam kanda loina leibak singduna nakanda inthokiduna ipapa awroi cutting singduda adugumbagi khudong chadabadu thoktanaba haitare makhuldu hanu toga thingjalagadi aduga leibak tu taidoina mention biba sugi mong sida tawraga koigi cutting sing sembibi yai natragana ear layering haidna koigi matongi saruk sida ngasagi mamangda panjakriba dumaina sahi ani natraga ahum suraba yamna ka hena sulidriba aduga yamna nauba tender oibasu nattaba masa singsida ikoina magi makugi saruksi phaktok pire heraga akoigi ngamabadi isangumba yomaga thamu haibani madumak natrasu laingoi gumba khara laihau chen beleba khara yomjan biraga angoba cherang sina mathak tu yombiraga thamba kanda magi mara somthoropu uganebako mara somthoropu uraba kanda ngasagi kanosi cherang tu lokhthu haraga ka haraga koigi thagadaba medium amada tharaga adumai toraga sara semba yagani haitana ithamjage mathang da lokhat chariba sina Tera Wangthonbi Leiraktagi Thongam Ratana Thabirakpa message ni najan pathokjage Wahang amata hangjage madudi maroi napakpi ase paktaknana thaningi mapal sabadi ujai masibu marudagi thaba yagadra thaba yaragadi matau karamna marudagi thaba yagani haibadusu khangjaningi haiduna phongdokpirakli napakpi si marudagi thabi yai yade abadi leite ko adu charangna napakpi si kamai tawge habada maru si hobada matam yam kuina sangi adugi kudong sadaba makhakti lei adu aikoina masi marudagi tharaga yengbige hairagadi
koina tobu yabasi August tagina October swagi maraksida napakpi si mapal sarakane adugi mapal saraba pambi singdugi magi mahidu brown color sing aibadi magi mahi machudu olaba kanduda magi keno singdu koigi stock aibadi magi machaidu ko konana lobiraga magi maru singdu jaga amada intijana khithabiragi thambiraba aduga sumaina khitharaga thambiraba maru singsi section na siegumba mada natragana khaw ma kano sing koigi siegi khaw ma chama semaga yomsan biraga moisi ayingba koigi refrigerator gumba sinabigi darkar khara laigani bi matam khara liga torisi koigi 5 degree celsius ki sangda maintain toraba adumba refrigerator gumba amada libi daga thammaga hayeng yening tha gumba lakpagi tanja swaida masi hullaga ikoigi kadugudagi hakansita masi chara semba yai ado masida chara semba sida kadugudagi hakanda ngasai magi marusi hauna bonabda yamdrabda tha ahumdagina kayumkanda sahi phawba sangbu yawe aduna ni ekoina mapungmoina sagi napakpi si marudagi thanadrisi aduga ngasai napakpi si marusi hullani phadum semaba mafamduda hunba kansida su tangai phadana masi kadugudagi hakanda greenhouse kumbagi manungda tawdu sumya yati maramdi kaigino hakanda masi yam wamoi besu darkar leiba aduga masi inil watna leiba si yamna darkar lei aduga ising tungsan badi yati sumai tawduna tawusina magi chapchaba convenient oiba magi kaitare ma masamana pamjaba ainga samasung moichari condition du phanga pawgada masi hauna wanabada tha humuk sangani hauraba matung sida su masi kadoge hakanda ikoina khudakta eta lingthok pibagi mahutta sahi mukti greenhouse ida hawhallaga matung matung tarakada lingthok pigadaba sina khut khara changba sina maram oiraga ahallaman singsina koina pakbisi marudagi oina lingthoga santobugi thabak torambise sigi khudong sadab singsi leibinani ahoi mathangda lokhachariba wahangsing asidi aikoigi thamjariba postal address ta postcard ki kuthangda hangbirakpa wahangsing amuk mathang oina lokhachagi postcard ki kuthangda hangbirakpa wahangsing gi laktagi ahanbo oina lokhachariba si kontha ahaluptagi laisram netrajit amadi bina nauroibamna thabirakpa postcard ni Khunganggi Thouram pubiriba taton amadi icheton anibu ikai khumnasabaga loinana khurumjari taton nanaugi khongdrum torbot thabi chujak khara thajabani tin tadringaida tinkhakna manasing chathoe masibu kari hida kapaga tinkaksi shigadage expert oibiriba tatonna takpiraklagadi taton bu punsigi kaujaroi haiduna phongdokpirakli khongdrum torbot thabi amasung sujak palakpa matam haibasi khoigi hana ingambadagi khara sagalakpa aduguma matam wai masida tinkhaksi dum masana khara kalli hoi aduna tinkhak-tagi koina tinkhak-singsi hatnaba sinaba yabasi organic oibada Bavaria basina aidna mamangda soin haijakiba besiwel gi kambusi moisi dum sina bibi yai moisi milliliter marfu ising liter 30 gi changda yan biraga kapiba kanda hairiba tinkhak-sing si phagani aduga loina na koina hairiba matam si tilai khumbisu yam kanba matam dum oi aduna yamna pak chauna thaba natraga di lairuriba hidak tu amu lemhoga da boragati atop hiramda su isanda sanaba tilai khumbi khangdi kai khangdi moisu hogi hatpada sinaba yaba hairadi cypermethrin 25% gana laiko atuna cypermethrin 25% yaubo hidaksi ml tramnga ising liter tramnga ko haibadi ml ma ising liter amagi changdi yanbiraga kapthok pibada hairiba inaugi khudong chadaba sidagi kanmangomgani haiduna thamjage ahanbada tatona madi ichemagi mafamda nachanna khurumjari haiduna phongdokpirakli Nachan ki inkonda mari chatpa mairen amadi khongdrum thajari adubu thariba mairen khongdrum asi mari pangchatta chatli mapan su pangsada sai mahai shu tamba ude kari asoiba leibage masi pananaba upai amatang sugaina tatona takpira u haiduna taton gi Paokhum tabung aizari haiduna phongdokpirakliba asi lukier mayai lekaidagi Waikhom Sushilani sangi kanosi mairen khongdrum koi thari besida mari chatli habesti ko covid kangu singsti hawlak pakanda mari du phajana satkani ko mari du yamna leiraba matungda ma palakaduri bani ko
aduna hojik horakpada ngairiba mapanda pangsada sai haibasida ngasagi sariba mapalsi kokobit kanguda laba musung amongi mapal haidna mapal makhalani lei ko labagi mapansi ni mapungoina mayap ki mongda leire daga amongi mapansi da namu ngasagi mapandu da ngasagi akoina panga duriba mahi singsi pikna yawsi ugadabane ko ado haibiri bisna takpadi ngasagi mapalsi labagi mapalti leire amo mapaldo thokti habagi posi koiramgo durimne aduga ayambana sugi kukurbit haiba kangu singsi laba mapalhana masana dum naturally thoi adubo laba mapalna ka hena saraga amo mapalna yamna watpo oitargadi female flower induced tong na haibadi amongi mapalsi khara hena sanba yanaba hormone makhal sing ekoi siznaba yai ko adumba hormone sing siki manungda itepon 39 SL se ekoi gi kapiba kanagani masi ithrel gana la iko hairibasi ml mapal digi tara ising liter 35 gi sang da yalaga kapthopi matamda masagi isan gi thengnabiriba khudong cha da basidagi ngakthokani haidana I thamsake yamna nungaijai yumsakasha namit khudingi Khunjasing na hangbirakpa Wahang singi Paokhum pibagi Thouramda ngasigi aikoigi studio da expert oina lengsinbikiba Krishi Vigyan Kendra Thobalda farm manager oina thokpubiriba Dr. Waikhom Jiten Singbu yamna marik chumba Paokhum sing pibikit bagidamak Khunganggi Thouramgi maikaidagi amukka hana thagatpa phongdokchari loinana Khunjasing na thengnabiba tongan tongan ba makhalgi khudong chadabasing aikoina thamjariba mobile number 9436685662 amadi postcard ki khuthangda aikoigi postal address the station director Akashvani Imphal farm and home section da tongan tongan ba wahang sing hangbiraktuna thengnariba khudong chadabasingi maramda expert singa tanabiyo amadi jethi sing thabiraktuna wahang sing hangbiraktuna aikoigi Thouram asibu mapung phahanbiyo haijari